이거 흠ጦ면 해. 흠ጦ면 은 나가고 그래. 아, 나오라. Nina, welcome to live chat. Remember to guard your privacy and abide by our community guide. Sahija Ahmed, hello. Hello, Ahmed. Jay Meitei. Sanjeev Kumar, Mr. Jay Meitei. Thank you, Sanjeev, for supporting Meiteis. Tum lay wadu kan nam nga moy. Thabak loy na mo na ba de so pi holi. Robinson. Sakse uhanbase mo ikay ba sakse hojik matangda. ꯑꯩꯈꯣꯏꯒꯤ ꯅꯨꯄꯤ ꯑꯩꯈꯣꯏꯒꯤ ꯅꯣꯡꯉꯥꯜꯂꯛꯄꯗꯒꯤ ꯁꯨꯝ ꯌꯨꯝꯒꯤ ꯏꯆꯥ ꯏꯁꯨ ꯏꯃꯨꯡ ꯃꯅꯨꯡ ꯍꯣꯠꯅꯕꯗ ꯀꯣꯛꯀ ꯐꯥꯕꯗꯣ ꯁꯝꯒ ꯐꯥꯕꯗꯣ ꯁꯛꯀ ꯊꯤꯖꯤꯟꯕ ꯑꯃ ꯂꯩꯇ꯭ꯔꯗꯣ ꯑꯗꯨꯒꯤ ꯁꯛ ꯎꯁꯦ ꯎꯠꯄ ꯈꯔ ꯏꯀꯥꯏꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯕꯨ ꯑꯩꯒꯤ ꯌꯦꯛꯂꯣꯝꯒꯤ ꯃꯊꯛꯇ ꯗꯣꯠ ꯇꯧꯔꯒ ꯂꯥꯏꯛ ꯇꯧꯐꯝ ꯂꯩꯕꯅꯤ ꯂꯥꯏꯛ ꯑꯝꯇꯁꯨ ꯇꯧꯕꯤꯔꯝꯃꯣ ꯋꯥꯔꯦ ꯑꯩ ꯉꯁꯤꯁꯦ ꯀꯣꯏꯆꯦꯟ ꯆꯦꯜꯂꯒꯀꯣ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯈꯪꯗꯦ ꯁꯨꯝ ꯊꯣꯡꯕꯒ ꯂꯣꯏꯕꯒ ꯄꯤꯖꯕꯒ ꯄꯤꯊꯛꯄꯒ ꯁꯨꯝ ꯂꯣꯏꯔꯛꯄꯗ ꯅꯨꯄꯤ ꯑꯩꯈꯣꯏꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯋꯥꯕꯕꯨꯗꯤ ꯍꯥꯏꯖꯔꯔꯣꯏꯒꯦꯀꯣ ꯑꯩ ꯏꯃꯨꯡ ꯃꯅꯨꯡ ꯍꯣꯠꯅꯕꯕꯨ ꯑꯩꯅ ꯋꯥꯏ ꯍꯥꯏꯅ ꯍꯥꯏꯕꯕꯨꯗꯤ ꯍꯧꯅꯗꯦ ꯇꯧꯕꯤꯌꯣ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯣ ꯑꯩꯒꯤ ꯌꯨꯇꯨꯕ ꯆꯦꯅꯦꯜ ꯃꯆꯥꯁꯤꯗ ꯑꯄꯤꯛꯄ ꯆꯦꯅꯦꯜꯅꯤ ꯄꯩꯁꯥ ꯔꯣꯕꯤꯟꯁꯟ ꯆꯥꯛ ꯆꯥꯔꯕ꯭ꯔꯣ ꯂꯩꯕꯤꯔꯤꯕ꯭ꯔꯥ ꯆꯠꯈ꯭ꯔꯕ꯭ꯔꯥ ꯀꯔꯝꯇ ꯌꯥꯗ꯭ꯔꯤꯗ ꯆꯥꯔꯦ ꯍꯥꯏꯕꯀꯣ ꯀꯔꯤ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯕꯤꯕꯗꯤ ꯃꯥꯜꯂꯦ ꯒꯣꯂꯤ
गोली बाबा प्रणाम हाइसिनि उषाना गोली ꯂꯩꯈꯣꯛꯇꯒꯤꯗꯤ ꯀꯦꯜꯂꯝꯗ꯭ꯔꯦ ꯑꯩꯈꯣꯏ ꯏꯆꯥ ꯄꯨꯟꯁꯤꯔꯣꯏꯒꯤ ꯗꯗꯥꯅ ꯁꯛꯄ ꯏꯁꯩꯗꯣ ꯂꯩꯈꯣꯛꯇꯒꯤꯗꯤ ꯀꯦꯜꯂꯝꯗ꯭ꯔꯦ ꯂꯩꯀꯥ ꯐꯟꯅꯗꯤ ꯁꯥꯠꯂꯝꯃꯤ ꯌꯥꯝ ꯐꯖꯕ ꯍꯥꯏꯇꯥꯔꯦ ꯏꯁꯩꯗꯣ ꯄꯨꯡ ꯃꯥꯄꯟꯗ ꯍꯦꯛ ꯍꯦꯛ ꯊꯥꯕꯅꯦꯕ ꯄꯨꯡ ꯃꯥꯄꯟ ꯊꯥꯕ ꯅꯪꯍꯧꯗ꯭ꯔꯦ ꯍꯥꯎ ꯑꯁ ꯇꯟꯖꯥꯁꯤꯗ ꯍꯣꯠꯁꯄꯣꯠ ꯍꯥꯏꯅ ꯀꯌꯥꯝ ꯃꯦꯠꯈꯤꯒꯦ ꯅꯠꯇꯦ ꯐꯣꯟꯁꯦ ꯇꯨꯝꯃꯨꯔꯣ ꯇꯨꯝꯃꯨꯔꯣ ꯀꯔꯤ ꯅꯪ ꯆꯥꯛ ꯆꯥꯕꯗ ꯏꯁꯤꯡ ꯆꯥꯛ ꯆꯥꯕꯗ ꯏꯁꯤꯡ ꯊꯧꯕ꯭ꯔꯥ ꯍꯥꯏꯌꯣ ꯊꯛꯄꯕꯨ ꯎꯍꯧꯗꯦ ꯍꯩ ꯏꯃꯥ ꯇꯨꯝꯃꯁꯤ ꯂꯥꯎ ꯅꯤꯅ ꯏꯄꯥ ꯑꯃ ꯀꯩꯅꯣꯝ ꯈꯨꯜꯂ ꯆꯥꯈ꯭ꯔꯦ ꯇꯤꯟ ꯀꯥꯡ ꯈꯨꯜꯂꯤꯔꯣ ꯇꯤꯟ ꯀꯥꯡ ꯈꯨꯜꯂ ꯆꯥꯏꯔꯕ ꯑꯌꯥ 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 ꯆꯣꯡꯉꯦ ꯍꯧꯖꯤꯛꯄꯨ ꯑꯌꯥ ꯏꯀꯥꯏꯔꯦ ꯏꯀꯥꯏꯔꯦ ꯏꯃꯥ ꯏꯀꯥꯏꯔꯦ ꯑꯦ ꯉꯝꯃꯔꯣꯏ ꯃꯨꯠꯊꯠꯂꯒ ꯑꯃꯨꯛꯀ ꯊꯥꯔꯒꯦꯀꯣ ꯅꯪ ꯌꯥꯝ ꯂꯦꯡꯉꯦ ꯑꯃꯨꯛꯀ ꯊꯥꯔꯒꯦ ꯃꯨꯠꯊꯠꯂꯒꯦ ꯃꯨꯠꯊꯠꯂꯁꯤꯔ ꯃꯨꯠꯊꯠꯂꯁꯤꯔ ꯍꯥꯏꯔꯣ ꯏꯪꯗ꯭ꯔꯥꯕ ꯅꯪꯅ ꯐꯤꯔꯣꯟꯒ ꯑꯝꯇ ꯃꯝ ꯆꯥꯔꯕ ꯍꯥꯏꯌꯣ ꯃꯝ ꯅꯪ ꯀꯨꯀꯨ ꯊꯛꯎꯗꯦ ꯀꯨꯀꯨ ꯀꯨꯀꯨ ꯊꯛꯇꯦ ꯀꯨꯀꯨ ꯊꯛꯇꯦ ꯍꯥꯏꯕ ꯀꯨꯀꯨ ꯊꯛꯄ꯭ꯔꯥ ꯊꯛꯇꯦ ꯀꯨꯀꯨ